Online Manipuri numidangi pau yengbiriba pumnamang puthoi laisramna khurumjari ahanbada maroiba pau Sabungkhok Khunouda labukta lau yeiringaida kuki militantsingna Nongmei round 5 rom kaptharaktuna Landasillakhre Imphal East District ki manung chanba lamlai kendra ki manung channa lairiba Sabungkhok Khunouda laumi ichil inaw singna lau loknaba labuk chatpada kuki khulai paiba singna uchit thawoidaba utuna manaknak pachingthaktagi lausilakpa amadi huisen na chingba khongjinduna karim kathainabagi thabak handak marak yamna toina chatharaklei ngarang numidang wairamso khunjasingna labukta lau yeiringai matamda manaknak pachingthaktagi kuki militantsingna Nongmei round 5 rom Kapsillaktuna Landasillakhre hairi Nongmei kapsillakpagi thodok asi ngarang numidang wairam pungni Mariga minute 15 rom taba matamda Sabungkhok Khunouda Laibung Makhong haina khangnaba lokol asida lau yeiba losilakpa matam amadi Sabungkhok Khunouda maning chingda khunjasingna sing yalingai matamda kuki militantsingna manaknakpada lairiba chingthaktagi Nongmei round 5 rom Kapsillaktuna Landarakhi maduda Sabungkhok Khunouda Gitanjali haina khangnaba mafam asida lairiba chekon asida Mari suba Maha Regiment amadi Police Outpost ki kangbuna handuna Nongmei kapa tawkide hairi pausina hai kuki militantsingna Nongmei kapsinduna landarakliba asi ngasi numit nini humnigi mamangdagi Sabungkhok Khunouda chekonda lairiba Mari suba Maha Regiment ki camp adudagi Sabungkhok Khunouda taba lambi ki saruk asi aduki matik fattabadagi Maha Regiment ki kangbu amadi khunjasinga khusamnaduna lambi semagi thabak chathaki hairiba matam asida manaknak pachingda kuki militantsing chathok chasin tawba uba phangki loinana lambi semagi thabak amadi khunjasingna labukta kumdana lau uba adu athingba pinabagi damakta Nongmei kapsinduna landarakhibani hairi Lalhouba ahum phare security force na tongan ba mafam singda chathakiba operation na miyam amadi dukan singdagi sel khaibada chenabani haiba Lalhouba loop ahum gi lanmi ahum phare hairi Police ki pauna hai thasi ki kuntarukta Imphal West District Police Commando ki kangbuna Narangkonjin area dagi KYKL amadi KCP Noyongi lanmi ani fare hairi faraba lanmi ani adu thongam nawba maitei kunmathoi amadi Huidrom Prabhas Singh Elias Nonin kunga humdoi kawi makhoidagi chaka mari panba gari ama mobile handset manga Aadhaar card ani wallet ani sel oina lupa chamaga humdra fagale hairi amarom the Bishnupur District Police Commando ki kangbuna Bishnupur District ki kaibul Chingmairong Mayai Lekai dagi KCP PWG gi lanmi ama fare hairi faraba lanmi aduna oinam Amar Singh Elias Joy nifugataret kawi mangondagi so mobile handset ani C card ahum fagatkre hairi nakal amarom the National Highway ani dagi lamdam asigi tangai fadana nongmada changdraba yadraba pochai puduna lakpa gari chahumga kun security ki akan bangak senbagi makhada Imphal da purakre makhata na pochai pusilakpada kudong thiba thokta nabagi damakta chingnaningai oiba mafam singda security force na akan machaksin tharang lokhali Chairak Manipur ki district ki pumna makta pamdaba thodok thoktanaba ching amadi tampaki mafam singda hangdoleba checkpoint chamaga sumna mapandagi chingnaba mioi taret fagatuna wahang pawng chathakhre amadi akan makhongjang changsilagani haiba Manipur ki miyam maraktagi lengakta matam gi oiba issue singa mari lenaba JC semduna demand tawba amadi khulleikai gi oiba lambi na chingba samjin bedre natraga chingnaningai oiba mawongi misi na chingbagi matangda mari lenana apiba matam gi manungda lengakna lambi semu natraga misi aduda chenaba mioi sing fagataba tarabadi akan makhongjang changsilagani haibagi chanabi ama leirakli miyam gi natraga kanaguma mioi kharana demand tawbada lengaki mari lenaba singa hana puna phaminaraga Maram chaba pambasing adu thabakta onthoknaba taksinbagi mahut lengakta hekta warning tawduna akanba khongjang changsilagani lauthokpa amadi khongjang changsinba asida miyamgi mausagi punsida kaiba piriba asi achumba khongthangni lawbu chumde miyamgi bu oiro mioi kanglup amagi bu oiro natraga lanai mioi kharagi oiba interest ta lengakta demand tawbada ban blockade maikegi oiba natraga lerak sambal khajinuna lambi na chingba Thingbagi khongjang changsin ringaida lengaki mari leinaba minister bureaucrat officer amadi magi assembly constituency ki MLA singa unaduna tawhanningliba amadi apamba sing adu thabak ta onthoknaba haiba chumi miyamgi wakat amadi apamba sing adu maram chaba demand orebadi lengaki maikaidagi thabak ta onthokpa haibasi makoigi tawfam thokpa mathau dangni loinana miyamgi maikaidagi apamba adu thabak ta onthoraktrabadi lengaki maikaidagi apamba matam pihangadabani lengaki maikaidagi thabak ta onthoknaba pirakpa thajaba adu apiba matamgi manungda onthokpa ngamdaba tarabadi makha taba oina chief minister ga amu unaduna thabakta onthokpa ngamdabagi maram amadi karama matamgi manungda thabakta onthokadage haibadu khangnaba honaba mathau tai kariguma chief minister na pirakpa matam adu fawba thabakta onthoraktaba tarabadi miyamgi maikaidagi democratic oiba khongjang changsinba yai lengaki maikaidagi thajab
ꯊꯥꯖꯕ ꯄꯤꯈꯤꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯊꯕꯛꯇ ꯑꯣꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯇꯕ ꯇꯥꯔꯕꯗꯤ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯂꯩꯉꯥꯛꯅ ꯃꯗꯨꯗ ꯂꯥꯟꯅ ꯂꯧꯐꯝ ꯊꯣꯛꯇꯦ꯫ ꯃꯁꯤꯗꯤ ꯃꯤꯌꯥꯝꯒꯤ ꯃꯔꯝ ꯆꯥꯕ ꯑꯃꯗꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯁꯤꯡ ꯂꯩꯉꯥꯛꯅ ꯃꯇꯝ ꯆꯥꯅ ꯑꯃꯗꯤ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯂꯧꯈꯠꯄ ꯉꯝꯗꯕꯗꯒꯤ ꯐꯜ ꯐꯪꯕꯅꯤ꯫ ꯃꯤꯌꯥꯝꯗ ꯄꯤꯈꯤꯕ ꯊꯥꯖꯕ ꯋꯥꯐꯝ ꯉꯥꯛꯅ ꯆꯠꯄ ꯉꯝꯗ꯭ꯔꯕꯗꯤ ꯃꯤꯌꯥꯝꯒꯤ ꯈꯣꯡꯖꯪ ꯑꯃꯗꯤ ꯃꯤꯆꯩ ꯃꯥꯌꯣꯛꯅꯩ ꯈꯪꯅ ꯊꯕꯛ ꯇꯧꯕ ꯃꯊꯧ ꯇꯥꯏ꯫ ꯂꯩꯉꯥꯛꯄ ꯂꯨꯆꯤꯡꯕ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯏꯍꯨꯜ ꯈꯪꯅ ꯈꯣꯡ ꯊꯥꯡꯕ ꯃꯊꯧ ꯇꯥꯏ꯫ ꯂꯣꯏꯅꯅ ꯃꯇꯝ ꯃꯇꯝꯒꯤ ꯊꯣꯛꯂꯛꯄ ꯏꯁꯨꯁꯤꯡ ꯃꯇꯝ ꯆꯥꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯂꯣꯏꯅꯅ ꯃꯤꯌꯥꯝꯗ ꯄꯤꯕ ꯊꯥꯖꯕ ꯃꯥꯡꯍꯟꯗꯅꯕ ꯊꯕꯛꯇ ꯍꯣꯠꯅꯕꯒꯤ ꯍꯩꯅꯕꯤ ꯊꯝꯒꯗꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯂꯩꯉꯥꯛꯅ ꯃꯤꯌꯥꯝꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯀ꯭ꯔꯤꯃꯤꯅꯦꯜꯁꯤꯡ ꯅꯠꯇ꯭ꯔꯒ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕꯁꯤꯡ ꯃꯇꯝ ꯆꯥꯅ ꯋꯥꯔꯛꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯗꯨꯅ ꯂꯥꯎꯊꯣꯛꯈꯤꯕꯁꯤꯡ ꯑꯃꯠꯇ ꯃꯇꯝ ꯆꯥꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯉꯝꯗꯅ ꯅꯝꯁꯤꯟꯗꯨꯅ ꯊꯝꯕꯒꯤ ꯍꯩꯅꯕꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯌꯥꯝꯅ ꯋꯥꯍꯩ ꯑꯁꯤ ꯐꯣꯡꯗꯣꯔꯛꯄ ꯃꯇꯝꯗ ꯇꯥꯅꯤꯡꯗꯕ ꯍꯩꯅꯗꯕ ꯄꯣꯛꯍꯜꯂꯤꯕ ꯑꯁꯤ ꯀꯣꯛꯍꯟꯅꯕ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯐꯝ ꯉꯥꯛꯅ ꯆꯠꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯃꯔꯛꯇꯒꯤ ꯂꯩꯉꯥꯛꯀꯤ ꯃꯊꯛꯇꯒꯤ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯕ ꯑꯃꯗꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯖꯕ ꯄꯤꯈꯤꯕ ꯋꯥꯐꯝ ꯉꯥꯛꯄ ꯉꯝꯗꯕꯗꯒꯤ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯤꯌꯥꯝ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯨꯛꯅꯕ ꯅꯠꯇ꯭ꯔꯒ ꯁꯤꯡꯅꯕꯒꯤ ꯋꯥꯊꯣꯛꯁꯤꯡ ꯃꯈꯥ ꯇꯥꯅ ꯊꯣꯛꯍꯟꯗꯅꯕ ꯍꯣꯠꯅꯔꯕꯗꯤ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯃꯤꯌꯥꯝ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯐꯕ ꯃꯔꯤ ꯊꯝꯕ ꯉꯝꯕꯗ ꯅꯠꯇꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯂꯝꯗꯝ ꯑꯣꯏꯍꯟꯕ ꯉꯝꯒꯅꯤ꯫ ꯂꯩꯉꯥꯛꯄ ꯑꯃꯁꯨꯡ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯐꯣꯡꯗꯣꯛꯅꯕ ꯋꯥꯐꯝꯁꯤꯡꯗ ꯇꯥꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥꯍꯩ ꯑꯅꯤ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯑꯃꯗꯤ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯏꯕ ꯑꯁꯤ ꯉꯥꯛꯅ ꯆꯠꯄ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯅꯗꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ꯫